ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯅ ꯊꯥꯒꯠꯆꯔꯤ ꯃꯁꯤꯒꯤ ꯌꯥꯝ ꯄꯨꯛꯅꯤꯡ ꯀꯔꯤꯒꯤ ꯄꯨꯛꯅꯤꯡꯅꯣ ꯍꯥꯏꯕꯁꯤ ꯖꯣꯏ ꯅꯣꯛꯇꯅ ꯍꯥꯏꯕꯤꯒꯅꯤ ꯑꯩꯈꯣꯏꯒꯤ ꯖꯣꯏ ꯑꯩꯉꯣꯟꯗ ꯀꯔꯤꯒꯤꯗꯃꯛꯇ ꯋꯥꯏꯕ ꯒꯦꯗꯔꯤꯡ ꯆꯣ ꯑꯍꯥꯟꯕ ꯇꯥꯒꯤꯅꯦ ꯍꯥꯏꯔꯣ ꯈꯦꯡ ꯑꯗꯨꯋꯥꯏꯗ ꯐꯝꯃꯣ ꯀꯩꯅꯣ ꯁꯝꯅꯥ ꯂꯥꯛꯑꯒ 오케이, 샤이로 부르자. 머루인에 그는 한 먹다가 뭐야 백 문서 보면 다 저희 못하나 백 문서 보면 문서 보면 저희 머루인에 그는 풀리고 시야 무시가 풀리는 무시 이건 저 공부기 담가 세이기 감투이바 이건 저 공부 세이기 맞는가 그리고 또 앞으로 이건 저 공부기 그냥 내기 미리 반반을 무시 양도 꼬리 무시가 양도 두고 있이 있다 놓다 놓다 하디 시러버 시서나 비칸 마통거디 mapam lumdumduda ikuina nga oirei sisu adi sansu anga oirei matamda bawagi nangada imagi nangada kao nungaina lejarong nadu matamgi kumai mutungina magi maksudei ko adugi nishimba sahi bugi manungda tiyanregi ri panba kumok kumuk 이거 디플레이 온 이점 했던 그러니까 군사력이 그러니까 군사력이 그러니까 군사력 그냥 진짜 세희기 리본 차 뽑고 감시다 리본 신식이 나온다 어떤 방기가 이다 많이 돈을 신시다 세희기 많이 감사고 보고 비는 동시다 거의 이거는 어떻게 보고 이제 내가 진짜 어디 파워 신수이 한번 농아이고 아두가 끝도 신수 한번 농아이고 아두가 나는 사비 여기 그 있어 두고 있는 거 시비서 파워 아두 그런 게 가이면서 파워 거기 나랑 거기 사비 여기 많이 또 오면 아이 수업라 펌치다 아이나 뉴티 동생이 다 혼자가 이제 또 도망도 되기도 우리 강제도 많이 다니고 나는 같은 아이나 뭐시 큰 것이다 우리 너무 쉬워 쉬우시 그 많이 또 우리가 민담기 야오래 이게 민담기 뭐다 야오래 많이 또 나 아니 ꯌꯥꯝ ꯁꯥꯈ꯭ꯔꯕ ꯃꯤꯌꯥꯝꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯑꯣꯔꯤꯅꯤ ꯃꯔꯤ ꯈꯛꯇꯪ ꯀꯠꯄ ꯉꯝꯖꯕ ꯊꯃꯣꯏ ꯀꯠꯂꯣ ꯀꯞꯅꯤꯡꯕ ꯐꯥꯎꯋꯦ 너 서울인가? ꯁꯥꯎꯅꯤꯡꯕꯒꯤ ꯅꯠꯇꯦ ꯃꯌꯥꯝ ꯈꯪꯍꯟꯅꯕꯒꯤ ꯅꯠꯇꯕꯀꯣ ꯈꯨꯗꯝ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯁꯤꯗ ꯗ꯭ꯌꯨꯇꯤ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯤꯇꯩ ꯄꯤ ꯇꯥꯕ ꯌꯥꯝ ꯌꯥꯎꯋꯦ ꯑꯩꯈꯣꯏꯗꯤ ꯁꯥ 이봉수 레이저도 있고 아스 레이저도 있고 마스 레이저도 있고 막 그런 이번 작품을 레이저에 딱 하면 누가있다. 아도 뭐 정말 세나를 양도 강 많이 따고 아도 뭐 그렇지다. 돈을 뭐 비드는 하이다리. 돈을 뭐 비드는 많이 비드. 이런 식으로 비밀이 그거 있지. 아서 그런 아이가 보이나. 아이소 강정 좀 많이 따라 아이소 먼저 많이 해서 그러니까 동생 얘기 강정을 해도 뭐 이게 아이민스 강정 그래 많이 또 나만 돈들이 싸우는 빌로스 시는 거는 누가 어떤 돈을 뭐 이게 무슨 그래서 같은 데 거기는 하자니 사나산 아니고 막 방비로 오케이 소이도 나 이거는 하자니 이게 방법이 누가이고 늦다 방법이 누가이고 늦다 깍박이 누가이고 늦다 방법이 누가이고기 부탁치다 답이 세나 아무 뽀여도는 뭘 비하는 거 아도 깍박 미신에서 답이 세나 아이기 나목도 아이는 삐라버니 하이고 엄마 masa mesin mano masih abang dong na tunggu itu mak payau tu na mau tu login je baik tak ada gitu tu lo ikut na tak apa je kita ni okey mai tu na siapa manusia sahih bagi menunggu yang lagi di ni pun apa tengah pun di sini ikut aji orang sini am kape nuai tu yang pawai jadi lihat kita ni mesti pergi waktu tahu betul yang manusia ada tian orang saat tian itu ya jalan pilih 지금 막 스케줄 양무시 마기 진리로 마기 와이 랑시 뭐 그런 거만 파우더 여기에 그런 파우더 된데 되기 나 그런다 오케이 양무시 와이 다 렌젤토 렌젤토 뭐도 거의 안강 자지 오케이 양무에 말이 이렇게 돼 저 머리다 그래 오케이 조상풀 빨라가디 아이셔도 기능 지나 조상풀 지금 도스타 뭐디 큰 거만이 가끔 잘 알기 비판하는 시민도 헐스당도 하니까 아이쇼 내가 피부만 지금 했다니까 아이쇼 시민 헐스당 뭐 주장 뭐 어디 아이기 호스피탈에 시민 헐스당 대형 싸우나 아이기 물레져 아이가로 따라오고 뭐 그리기 아도 주상을 볼매에 정말 좀 많이 더 있다니까 아이기 싸우고 샤고 망을 뭐든 큰 거래 주상 보기가 아이 세이 군도 망아지 와 또는 또 레이 군시시 깜짝도 따라 했다니 뭐 락군 망아 그런 군 망아 비상시 또는 혹시 호스피탈이 또 보이봐 아도 런비 또는 그 사디 몸을 락도 못하는 많이 또
ꯄꯨꯟꯁꯤꯗ ꯍꯥꯏꯗꯤ ꯅꯤꯡꯊꯝꯖꯕ ꯍꯥꯏꯇꯥꯔꯦ ꯑꯣꯀꯦ ꯑꯗꯨꯅ ꯍꯧꯈꯤꯕ ꯑꯗꯨ ꯑꯣꯏꯈ꯭ꯔꯦ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯉꯤꯁꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯍꯥꯏꯗꯤ ꯉꯔꯥꯡ ꯀꯦꯝ ꯀꯩ ꯈꯨꯟꯅꯖꯕ ꯀꯦꯝ ꯃꯤꯇꯩꯅ ꯔꯤꯂꯤꯐ ꯀꯦꯝꯞꯀꯤꯗꯃꯛꯇ ꯄꯥꯡꯕꯤꯕꯅꯤ ꯀꯌꯥ ꯌꯥꯝ ꯅꯨꯡꯁꯤꯕ ꯍꯥꯏꯇꯥꯔꯦ ꯀꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯀꯠꯄꯁꯤꯡꯁꯨ ꯂꯧꯕꯁꯤꯡꯁꯨ ꯊꯃꯣꯏ ꯁꯦꯡꯅ ꯑꯇꯣꯞꯄ ꯌꯥꯎꯗꯅ ꯂꯩꯃꯤꯟꯅꯁꯤ ꯍꯥꯏꯕ ꯐꯖꯕ ꯕꯣꯔ ꯄꯤꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯒ ꯑꯩꯈꯣꯏ ꯃꯔꯛꯇ ꯁꯤꯟꯖꯩ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯔꯦꯗꯤꯑꯣ ꯖꯣꯀꯤ ꯗꯥꯛꯇꯔ ꯖꯣꯏꯃꯦꯝꯆꯥ ꯌꯥꯝ ꯐꯖꯕ ꯅꯨꯡꯒꯤ ꯉꯔꯥꯡ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝꯗꯨꯒꯤ ꯃꯇꯥꯡꯗ ꯀꯩꯗꯧꯕꯒꯤ ꯑꯩꯈꯣꯏꯅ ꯃꯁꯤ ꯁꯤꯜꯂꯤꯕꯅꯣ ꯑꯩꯈꯣꯏ ꯉꯥꯛꯇ ꯁꯤꯟꯕ ꯌꯥꯗꯦ ꯋꯤꯗꯥꯎꯠ ꯗ ꯁꯄꯣꯔꯠ ꯑꯣꯐ ꯗ ꯂꯤꯁꯅꯔꯁ ꯁꯤꯝꯄꯤꯇꯥꯏꯖꯔ ꯑꯣꯐ ꯗ ꯔꯦꯗꯤꯑꯣ ꯅꯣ ꯋꯤꯗꯥꯎꯠ ꯗꯦꯝ ꯁꯆꯤꯡ ꯋꯨꯠ ꯅꯣꯠ ꯕꯤ ꯍꯦꯄꯟ ꯎꯠꯊꯣꯛꯑꯝꯃꯣꯏꯕꯀꯣ ꯑꯗꯨ ꯌꯥꯝ ꯇꯥꯝ ꯊꯥꯒꯠꯂꯤ ꯂꯥꯛꯄꯤꯔꯤꯕ ꯖꯣꯏꯅꯁꯨ ꯍꯥꯏꯕꯤꯔꯦ ꯐꯪꯉꯤꯕꯁꯨ ꯄ꯭ꯔꯥꯏꯖ ꯋꯤꯅꯔ ꯑꯣꯏꯁꯨ ꯑꯩꯈꯣꯏ ꯊꯥꯒꯠꯂꯤ ꯗꯣꯅꯔꯁꯨ ꯑꯦꯁ ꯋꯦꯜ ꯑꯦꯁ ꯌꯥꯝ ꯊꯤꯅ ꯆꯞ ꯃꯥꯟꯅꯅ ꯁꯦꯝ ꯐꯂꯥꯑꯒ ꯊꯝꯃꯦ ꯍꯥꯏꯇꯥꯔꯦ ꯁꯦꯝ ꯄ꯭ꯂꯦꯠꯐꯣꯝ ꯑꯊꯣꯏ ꯑꯍꯦꯟ ꯀꯩꯝ ꯂꯩꯇꯦ ꯑꯗꯨꯒ ꯇꯁꯦꯡꯅ ꯍꯥꯏꯕꯗꯨꯅꯤ ꯇꯥꯃꯣꯀꯣ ꯑꯩꯈꯣꯏꯒꯤ ꯗꯣꯅꯔ ꯅꯠꯇ꯭ꯔꯒꯅ ꯂꯤꯁꯅꯔ ꯃꯈꯣꯏꯒꯤ ꯃꯤꯅꯨꯡꯁꯤ ꯌꯥꯎꯔꯝꯗ꯭ꯔꯒꯗꯤ ꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯃꯇꯨꯡ ꯇꯥꯕꯗꯁꯨ ꯇꯧꯕꯤꯔꯛꯈꯤꯒꯅꯤ ꯈꯪꯉꯤ ꯆꯥꯎꯅ ꯊꯥꯗꯕ ꯊꯝꯖꯔꯤ ꯃꯣꯏ ꯌꯥꯎꯗꯕ ꯃꯌꯥꯝꯁꯤ ꯌꯥꯎꯗꯕꯗ ꯎꯊꯣꯛꯑꯦ ꯑꯗꯣ ꯉꯁꯤ ꯆꯤꯌꯥꯔꯗ ꯌꯦꯡꯁꯤꯟꯕꯤꯔꯤꯕ ꯊꯧꯔꯝ ꯃꯀꯣꯛꯇ ꯄ꯭ꯔꯥꯏꯖ ꯌꯦꯟꯊꯣꯛꯆꯔꯒꯦ ꯑꯔꯥꯞꯄ ꯌꯥꯎꯏ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠ ꯀꯟꯗꯨ ꯌꯥꯎꯏ ꯑꯍꯥꯟꯕꯗ ꯆꯤꯌꯥꯔꯗ ꯌꯦꯡꯁꯤꯟꯕꯤꯔꯤꯕ ꯈꯨꯟꯖꯤꯕ ꯔꯤꯖꯟ ꯅꯨꯡꯁꯤꯕꯤꯕ ꯇꯥꯃꯣ ꯈꯣꯡꯖꯥꯝ ꯅꯟꯗꯦꯁꯣꯔ ꯀ꯭ꯋꯥꯀꯩꯊꯦꯜ ꯃꯣꯏꯔꯥꯡꯄꯨꯔ ꯏꯝꯐꯥꯜ ꯋꯦꯁ ꯑꯗꯒꯤ ꯃꯊꯪꯒꯤ ꯏꯀꯥꯏ ꯈꯨꯔꯨꯝꯖꯔꯤꯕꯁꯤꯅ ꯃꯤꯡ ꯄꯟꯖꯔꯦ ꯇꯥꯃꯣ ꯂꯥꯏꯁ꯭ꯔꯝꯕꯤ ꯕꯣꯔꯃꯨꯇꯨꯝ ꯑꯋꯥꯡ ꯂꯩꯀꯥꯏ ꯑꯩꯈꯣꯏꯒꯤ ꯔꯦꯗꯤꯑꯣ ꯀꯨꯏꯅ ꯑꯩꯈꯣꯏꯅ ꯔꯦꯗꯤꯑꯣꯗꯤ ꯑꯍꯥꯟꯕ ꯆꯪꯕ ꯃꯇꯝꯗ ꯑꯗꯨꯝ ꯇꯥꯃꯣꯒꯤ ꯕꯣꯔꯃꯨꯇꯨꯝ ꯃꯤꯡꯁꯦ ꯑꯗꯨꯝ ꯇꯥꯔꯝꯃꯦ ꯑꯗꯩ ꯏꯆꯦꯁꯨ ꯉꯥꯏꯔꯦ ꯑꯗꯨ ꯄ꯭ꯔꯥꯏꯖꯁꯦ ꯍꯧꯗꯣꯛꯑꯁꯤ ꯃꯌꯥꯝ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯑꯗꯨꯒꯤ ꯍꯧꯗꯣꯛꯑꯁꯤ ꯅꯣꯡꯏ ꯑꯇꯤꯌꯥꯒꯤ ꯍꯥꯟꯅ ꯄꯥꯏꯈꯠꯆꯔꯒꯦ ꯑꯍꯥꯟꯕ ꯃꯅꯥ ꯐꯪꯕꯤꯒꯗꯕꯤ ꯀꯠꯄꯤꯔꯛꯄꯁꯤ ꯍꯥꯟꯅ ꯍꯥꯏꯖꯔꯛꯀꯦ ꯃꯌꯥꯝꯕ ꯃꯨꯈꯤ ꯗꯦꯕꯤ ꯐ꯭ꯔꯣꯝ ꯀ꯭ꯌꯥꯝꯒꯤ ꯍꯧꯖꯤꯛꯂꯛꯀꯦ ꯃꯥꯅ ꯀꯠꯂꯤꯕꯁꯤ ꯐꯝꯕꯤꯕ ꯌꯥꯔꯦ ꯃꯥ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯃꯌꯥꯝꯕꯁꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯗꯣꯅꯔꯅꯤ ꯅꯣꯡꯒꯤ ꯑꯇꯤꯌꯥꯗ ꯃꯔꯤ ꯁꯨꯕ ꯃꯉꯥ ꯁꯨꯕ ꯃꯔꯛꯇ ꯑꯃꯗꯤ ꯀꯥꯅꯤꯕ ꯑꯗꯨꯝ ꯇꯧꯏ ꯂꯥꯟꯅ ꯇꯧꯕ ꯇꯔꯨꯛ ꯁꯨꯕ ꯍꯟꯗꯛꯁꯦ ꯇꯔꯨꯛ ꯁꯨꯕ ꯕꯣꯜꯗ ꯀꯠꯂꯤꯕꯅꯤ ꯕꯣꯂꯔꯗꯨꯗ ꯋꯤꯅꯔ ꯂꯩꯈ꯭ꯔꯦ ꯍꯥꯏꯖꯔꯛꯑꯒꯦ ꯀꯔꯤꯒꯤꯗꯃꯛꯇ ꯀꯠꯂꯤꯕꯅꯣ ꯍꯥꯏꯕꯗ ꯃꯌꯥꯝꯕ ꯃꯨꯈꯤꯒꯤ ꯃꯆꯥꯅꯨꯄꯤ ꯌꯥꯏꯃ ꯂꯩꯈꯤꯗꯕꯁꯦ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯇꯒꯤ ꯃꯗꯨꯒꯤ ꯇꯔꯨꯛ ꯁꯨꯕ ꯀꯨꯝꯑꯣꯟ ꯇꯥꯔꯛꯄ ꯆꯨꯝꯃꯤꯀꯣ ꯑꯗꯨꯒꯤꯗꯃꯛꯇ ꯃꯆꯥꯅꯨꯄꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯟꯅ ꯑꯩꯈꯣꯏ ꯃꯥꯒꯤ ꯂꯩꯀꯣꯜꯗ ꯏꯪꯅ ꯆꯤꯛꯅ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯏꯁꯣꯔꯒꯤ ꯈꯨꯌꯥꯗ ꯏꯪꯅ ꯄꯣꯊꯥꯔꯨꯅꯕꯒꯤꯗꯃꯛꯇ ꯑꯉꯝꯕ ꯈꯔ ꯀꯠꯆꯕꯅꯤ ꯌꯥꯝꯅ ꯂꯩ ꯍꯥꯏꯕꯒꯤ ꯑꯗꯨ ꯇꯧꯋꯦ ꯍꯥꯏꯕꯒꯤ ꯊꯣꯏꯗꯣꯛꯄ ꯑꯗꯨ ꯅꯠꯇꯦ ꯑꯗꯨꯅ ꯀꯄꯤꯂꯤꯕ